ꯑꯩꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ. ꯉꯁꯤꯗꯤ ꯑꯩ ꯃꯣꯔꯅꯤꯡ ꯋꯥꯛ ꯆꯠꯂꯨꯔꯦ. ꯑꯗꯨꯒ ꯉꯁꯤꯅ ꯎ ꯃꯣꯔꯣꯛ ꯑꯣꯏꯅ ꯂꯩꯔꯛꯑꯦ. ꯌꯦꯡꯉꯣ. ꯎ ꯃꯣꯔꯣꯛꯀꯤꯁꯦ ꯌꯦꯡꯉꯣ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯥ ꯎ ꯃꯣꯔꯣꯛꯁꯦ? ꯉꯥꯡꯁꯪ ꯉꯥꯡꯉꯦ. ꯂꯨꯄꯥ 10ꯒꯤꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ. ꯌꯥꯝꯗ꯭ꯔꯥ? ꯑꯩꯅ ꯋꯥꯛꯀꯤꯡ ꯆꯠꯂꯨꯔꯤꯁꯦ 4,213. ꯑꯩꯅ ꯃꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯑꯌꯨꯛꯀꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯦꯜꯂꯦ. ꯃꯁꯤꯒꯤꯁꯨ ꯐꯅꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯣꯝꯕꯤꯔꯦ. ꯑꯩꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯆꯥꯕꯒꯤ ꯃꯀꯨ ꯃꯔꯥꯡ ꯀꯔꯤ ꯀꯔꯤꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯤꯅꯤ ꯁꯤ ꯃꯌꯥꯝ. ꯉꯥꯏꯍꯥꯛ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯔꯦ ꯑꯩꯒꯤꯁꯨ. ꯃꯥꯟꯅꯗꯩꯗꯤ ꯐꯖꯈꯠꯂꯦ. ꯑꯩꯅ ꯀꯨꯏꯗ꯭ꯔꯤꯑꯕ ꯁꯤ ꯂꯤꯡꯊꯣꯛꯈꯤꯕꯁꯦ. ꯐꯖꯅ ꯃꯄꯨꯡꯗꯤ ꯐꯥꯗ꯭ꯔꯤ ꯀꯥꯟꯗꯣꯡꯁꯦ. ꯑꯗꯨꯁꯨ ꯁꯨꯝ ꯐꯖꯈꯠꯂꯦ ꯍꯥꯟꯅꯗꯩꯗꯤ. ꯏꯁꯤꯡ ꯈꯔ ꯍꯥꯞꯇ. ꯉꯔꯥꯡꯗꯤ ꯌꯥꯝ ꯏꯁꯤꯡ ꯆꯣꯠꯃꯜꯂ ꯃꯥꯜꯂꯦꯅ ꯍꯥꯞꯄꯤꯗ꯭ꯔꯕ. ꯉꯁꯤꯗꯤ ꯍꯥꯞꯇꯥꯔꯦ ꯀꯪꯕ ꯌꯥꯝ. ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ, ꯁꯤꯠ ꯋꯥꯏꯔꯝ ꯇꯧꯔꯒꯦ ꯃꯌꯥꯝ. ꯑꯩꯅ ꯄꯣꯡꯐꯥꯏ ꯄꯣꯔꯛꯏ. ꯂꯣꯏꯅ ꯊꯥꯖꯤꯜꯂꯤ ꯃꯈꯥꯗ ꯍꯦꯛꯇ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯗꯤ. ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ. ꯌꯥꯡꯈꯩꯁꯦ ꯐꯔꯝꯕꯅꯦꯕ ꯀꯪꯁꯜꯂꯤꯕ ꯁ꯭ꯋꯥꯏ ꯂꯥꯛꯄꯗꯒꯤ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ. ꯑꯗꯩ ꯁꯤꯒꯅ ꯎ ꯃꯣꯔꯣꯛꯁꯦ ꯂꯩꯔꯕ ꯌꯦꯡꯉꯨ ꯃꯌꯥꯝꯗꯣ. ꯉꯥꯡꯁꯪ ꯉꯥꯡ ꯐꯖꯗ꯭ꯔꯥ? ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯂꯥꯛꯑ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯊꯝꯃꯤꯅꯤ ꯁꯤ. ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯂꯥꯛꯑꯒ ꯃꯨꯟꯗꯤ ꯃꯨꯜꯂꯦ ꯂꯩꯗꯔꯤ ꯃꯥꯁꯦ ꯀꯦꯟꯈꯤꯗꯣꯏꯔ ꯃꯐꯝ ꯈꯪꯗꯦ. ꯂꯪ ꯑꯃ ꯄꯜꯂꯁꯤ. ꯃꯌꯥꯝ ꯑꯩ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯡꯃꯩ ꯊꯥꯅ ꯂꯣꯏꯔꯦ. ꯑꯗꯣ ꯁꯤ ꯑꯩꯅꯅꯦ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯁꯦ ꯁꯤꯁꯦ ꯑꯩꯅ ꯔꯨꯝꯁꯤꯒ ꯑꯩꯈꯣꯏ ꯇꯨꯝꯐꯝ ꯀꯥꯁꯤꯒ ꯑꯣꯏꯅ ꯊꯝꯖꯤꯜꯂꯦ. ꯑꯁꯤꯁꯦ ꯑꯁꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ? ꯁꯣꯝꯗꯅ ꯑꯃꯁꯨ ꯊꯝꯃꯤ. ꯁꯤꯁꯦ ꯁꯤ ꯄ꯭ꯂꯥꯟꯁꯦ ꯅꯨꯡꯁꯥꯗꯅꯦ ꯑꯩꯅ ꯃꯄꯥꯟꯗ ꯕꯥꯔꯦꯟꯗꯥꯗ ꯊꯝꯃ ꯂꯣꯏ ꯆꯥꯛꯊꯣꯛꯇꯅ ꯃꯇꯣꯟꯒꯁꯦ ꯀꯪꯉ. ꯃꯥꯗꯤ ꯏꯟꯗꯣꯔ ꯄ꯭ꯂꯥꯟ ꯑꯣꯏꯕꯅꯤꯅ ꯑꯩ ꯃꯄꯥꯟ ꯊꯝꯕꯤꯔꯨꯕꯗꯣ ꯆꯥꯛꯊꯦꯛꯇꯅ ꯂꯣꯏꯕꯅꯤ. ꯄꯀꯥ ꯗꯦꯋꯥꯜ ꯃꯅꯥꯛꯇ ꯃꯅꯨꯡꯗ ꯊꯝꯖꯤꯟꯕꯤꯔꯦ. ꯑꯁꯤꯃꯁꯨ ꯑꯩꯅ ꯃꯅꯨꯡꯗ ꯊꯝꯖꯤꯜꯂꯦ. ꯐꯖꯗ꯭ꯔꯥ? ꯁꯤꯁꯦ ꯍꯥꯟꯅꯗꯤ ꯃꯄꯥꯟꯗ ꯂꯩꯕꯗ ꯏꯐ ꯐꯖꯁꯟꯗꯦ. ꯍꯧꯖꯤꯛꯁꯦ ꯊꯝꯕꯗꯒꯤ ꯑꯗꯨꯝ ꯐꯖꯔꯦ. ꯃꯅꯨꯡꯗ ꯁꯤꯁꯦ ꯁꯤ ꯂꯛꯀꯤ ꯄ꯭ꯂꯥꯟꯁꯤꯁꯨ ꯑꯩꯅ ꯃꯄꯥꯟ ꯊꯝꯃꯨꯔꯦ. ꯃꯅꯥ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯂꯣꯏ ꯇꯧꯕ ꯋꯥꯅꯤ. ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯊꯝꯕꯗꯩ ꯈꯔ ꯈꯔꯗꯤ ꯐꯒꯠꯂꯛꯑꯦ. ꯍꯧꯖꯤꯛꯇꯤ ꯁꯨꯅꯥꯛꯁꯦ ꯊꯝꯃꯦ. ꯃꯄꯥꯟꯗ ꯑꯩ ꯊꯣꯡ ꯍꯥꯡꯗꯣꯛꯀꯦ. ꯑꯩꯅ ꯃꯅꯤ ꯄ꯭ꯂꯥꯟꯗꯣ ꯃꯄꯥꯟꯗ ꯊꯝꯃꯦ. ꯁꯤꯁꯦ ꯑꯗꯒꯤ ꯑꯁꯤꯁꯤꯅ ꯀꯔꯤ ꯄ꯭ꯂꯥꯟ ꯀꯧꯏ? ꯐꯖꯕꯅꯤ ꯁꯤꯁꯨ. ꯁꯤ ꯊꯝꯕꯤꯔꯦ ꯑꯩꯅ ꯒꯦꯠ ꯊꯣꯡꯒꯤ ꯃꯄꯥꯟꯁꯤꯗ ꯑꯅꯤꯃꯛ ꯊꯝꯕꯤꯔꯦ. ꯁꯤꯒꯤ ꯃꯅꯥꯁꯦ ꯁꯤꯒ ꯑꯩꯅ ꯑꯁꯤ ꯊꯝꯕꯤꯔꯦ ꯇꯦꯕꯜ ꯃꯄꯥꯟꯁꯤꯗ. ꯑꯉꯥꯡꯁꯤꯡꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯤꯜꯒꯤ ꯕꯣꯇꯜ, ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯐ꯭ꯂꯥꯛꯁꯇꯣ ꯀꯨꯏꯔꯦ ꯄꯨꯔꯥꯅꯥ ꯑꯣꯏꯔꯦ. ꯃꯁꯤꯁꯤ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯩꯅ. ꯑꯗꯨꯒ ꯇꯦꯕꯜꯁꯤꯗ ꯊꯝꯃꯦ. ꯑꯩꯅ ꯔꯥꯖꯁꯊꯥꯟꯗꯒꯤ ꯂꯩꯔꯛꯄ ꯅꯍꯥꯟꯃꯨꯛꯀꯤ ꯁꯤꯕꯨ ꯀꯔꯤ ꯎꯆꯦꯛ ꯍꯥꯏꯒꯗꯕ ꯈꯪꯗꯦ. ꯉꯥꯅꯨ ꯀꯪꯉꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ. ꯑꯅꯤꯁꯦ ꯁꯤꯗ ꯊꯝꯃꯦ ꯇꯦꯕꯜꯁꯤꯗ ꯁꯣꯐꯥꯒꯤ ꯀꯥꯔꯛꯁꯤꯒ. ꯅꯍꯥꯟ ꯑꯩꯅ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟ ꯂꯩꯔꯛꯄ ꯀꯣꯝꯕ꯭ꯔꯦꯛꯇꯨꯅꯤ ꯁꯤꯁꯦ. ꯑꯩ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯇꯧꯔꯒꯦ. ꯃꯅꯥꯁꯦ ꯅꯣꯡꯃꯇꯪ ꯂꯩꯕꯗ ꯑꯗꯨꯝ ꯉꯥꯡꯁꯤꯟꯕ ꯌꯥꯎꯔꯦ. ꯃꯅꯥꯁꯦ ꯑꯩꯅ ꯃꯟꯊꯣꯛꯑꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯟꯗꯦꯝꯁꯨ ꯈꯔ ꯍꯥꯞꯆꯤꯟꯒꯅꯤ. ꯑꯗꯒꯤ ꯂꯐꯨ ꯊꯔꯣꯁꯨ ꯃꯆꯦꯠ ꯑꯃ ꯍꯥꯞꯆꯤꯟꯒꯅꯤ. ꯀꯔꯤ ꯀꯔꯤ ꯁꯣꯏꯕꯗ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯌꯦꯟꯁꯦ ꯁꯣꯏꯔꯒꯦ.
hapchangani lafu throsu machet nama hapchangani komprek awa padigom khara loi hapchangani maya sinju se thum morok hapaga noibada dum pathajarani yedirna morok ay selera ko morok ko phajana me asidi suraga sinju se puthro sim machet sima kitang khak soijange sum majan suna ba haitare chalage sina compact to soire sina awa padiwa je kitang ka soijange sima manam sina ba maro mapang ni loina le hawra banina mayam padiwa ni manam namalage order de loina thamamme baja bangai di khara khapore adu sidi kai degi mi thaba yada bani mi building ja gamla khara thange atai di dum thamamme me sini sinju soi ba loire mayam amuk tot padam ucherake mayam ngari morok thum jengminasi sinau sing mana masing maku karikasina nungsada haifetang khogdoga adumaina gamlada hapna haroina bagi aina thamjabani mayam sisu khogdorage nungsada haifetang sigai ngari ga thumga samietnaga phajana umok siga ngari sita mitsallaga phajana ngari sengan ko mau aku suka nganya ni sih aku sangat perlu umur so tahu saya macet lama sudah deh zaman ini dah mal siapa kesal lagi ya thang lâu mà rồi sẽ ra và nếu phải đi uống tôi nên vô cả hộp điện thế nào mà làm gì cái mẹ đó thì lâu rồi là hạt vậy rồi ngọt đấy xong rồi lên rồi đây là bề xong ra một ngon chưa đấy dạy sẽ là quên một thật sự sẽ làm tốt thì cái đó bề xong chứ dạy sẽ là máy tốt đây mày em làm phải sinju se mayam sao da mu chalai ke mayam chala hai mayam aigi lunch ki mathan siga leire bora ma hore sinju leire se saugi thongba leire mayam da ben di angan ma yaure sum mayam sabasida saugi na mama phare mayam ado sabadi uchere roige mayam punamak aigi video sibu like share subscribe tabiramu mayam thank you ngasigi oinadi bye bye mathangi video da munarase chinau sing